NPOꯒꯤ shutdown Mamang thada masaki pola phamlamdam Ukhrul district ki Somdalda laklambai NSNIM gi atokilon TS Muibagi photo yawba poster da bambula thajun mana singbo yawna mahakpu karem kathaina bathong sing sathaki hairaduna Naga People's Organization NPO senapati da ngarang ahing lungai dagi hauraduna Kuki area rom da pusilak polam sing thingjinbagi khongjang sang singani haina phogdokhibadu temporary gi oina numit 10 ni suspend tawre philep ase Kuki in Sadar Hills na tokhre Thodo Adugi Matang the Makoina Texak Purgani Amasung Thodo Adu the Senamasing with Tarani Gibanung the Pagalagani Habit Tajaba Pinakpodage Lorok Podi Hade Panbayabati Esquibagi photo Yabu poster the Bambula Tajan Bayana Tahoring the Batong Sing Satakibadu Mamang Thagi Kungamapan Amasu Kuntrada Gangpopi District Gaili Vileski Mopam Amada Hade Nagalamoromda Ukhrul district ki Songphel amadi Mulam Kuki village the committee against poppy plantation Ukhrul district na poppy thabagi mayokta poppy thab da changba polam sing manghan khreadi KB gi mathakta tharakpa election petition court na dismiss tokhre nauriya pakhang lakpa AC gi MLA oiribas KB gi mathakta ACS gi hanagi MLA Subhash Chandra na tharakpa election petition aba Garang High Court of Manipur na merit late haiduna dismiss tokhre election petition asigi final hearing sahi asigi May 5 ta pangthoktuna judgment reserve tawduna thamlaklaba mato Garang High Court of Manipur gi Justice Adem Bimol gi bench na MLA KB gi mathakta sirakliba maral asigi sabchaba praman phangdabana mahaki mathakta sirakliba maral ase merit late haida lauraga court asina case ase dismiss tawre haina order takhibane ningsingba yabadi 2022 da pangthokiba state assembly mikhal gi fallau thoklaba mato kendra sigi hanagi MLA Subhash Chandra na SKB gi mathakta election petition adu file tawrakhibane KB gi election affidavit educational qualification da aran wafam haibagi mathakta mahaki assets Lotsin Lihana Maran Siraduna petition adu High Court of Manipur da file tawrakhibani haire UK Enegi Kadarmani hat khibagi Chorsanpur da Kuki ses ho singna kaukhiba total shutdown mapung phakidre loina na ngasi amu ITLF na total shutdown laukthokre Aina thingkhre lal holob United Kuki National Army UK Enegi Kadarmari Assam Rifles samadi security force singa khutthona bagi thodokta UK Enegi Kadarmari hat khibabu yarinda bu phogdokladuna Chorsanpur da Kuki CSO singna kaukhiba total shutdown zomi amadi paite singna namna khundaba mafam singda di mapung phakidre press na phangbo paw amagi matogina UK Enegi Kadarmari hat khibagi mayokta makhoi gi haksangna Leirol Chandra phawba Chorsanpur da total shutdown Kuki CSO singna laukthokibane adabu CSO singna thamkiba athingba dugi mayokta zomi amadi paite singna namna khundaba Chorsanpur district ki mafam singdi dukan hangnaba amadi lambi da kariso athingba amata leitabugumna gari chathokhasin tawnakhe loina hairiba mafam sing adu da Kuki CSO singi total shutdown gi mami amata takhide haire lambi da miyamna tholaktuna nomagi mathau pangthoknakhe dukan sing hangduna nomagi sel tanubagi thabak sathanakhe lanai gari dagi hendoktuna passenger puba gari sing athingba amata yawduna chenakhe nakalamarab da UK Enegi Kadarmari hat khibagi mayokta Indigenous Tribal Leaders Forum ITLF na thadrokpa cherolabagi matungina November 3 ki nungthil pung 12 dagi UK Enegi laikhidraba Kadarmari gi hakchangna KKL cemetery da Leirol Chandra phawba Chorsanpur town da total shutdown laukthokre shutdown asigi manungda lambi da gari chenba yaroi education institute amadi lanai amasung lenga kiloisang sing thong hangba yaroi haide Sabsaba layong khangdriba phawba oksa sabiragano okloriba singna hena section biyu haina phungdokre Hauja kaksing amasung kaksingi akoibada okta laina laisa sandoraktuna oksiba kaya yaunarakle sandorakliba laina asi karamba laina laisatno sabsana khangnaba district veterinary hospital kaksingna asiba oke postmortem tawduna sample lawduna mari lenaba laboratory ama oiriba North Eastern Regional Disease Diagnostic Laboratory Guwahati da test tawnaba haukiba October 13 da thakre masigi sabsaba result phangba ngamdre maramaduna oksa sabiragano haina kaksing district veterinary hospital ki veterinary officer Dr. Saugaijam Brojedro ra phongdorakle hiramasigi matang da makhata ra phongdorakpada ok lawriba singnasu yamna section na tarutanana disinfecting sizinaduna laukhatpa yaba section thorang sing laukhatpiyo thakhreba test sing asigi result phangbagi department asida laukhatpa yaba thorang sing laukhatkani ok loiba habasi lamdam asigi larba miyam kya ki di semetlot kanmada chawu
matek ama oiri adubu hek oki leida laisa sandorapeda makhoida achawu saitheng kya piri asuguma sel gi saitheng asina ok madi livestock singi laisat lakmuda sa san lodiba farmer singna veterinary department na paw pining de taning de masina department na laina laisat singdagi ngak thoknaba matam chana section tharang lokhatpada taptha hanbata natana khurau thangale masiguma thaba se tawbigano matam chana laina laisat punna ngak thokminasi hojik laisat asi sandokpa horaglabadina matam chana department na paw pimiyo asiba sa sing mafam chana dispose tawsi tarutanana sa san loiminasi disinfecting sijinabiyo maroina hojik sandoragli balaina asi African swine fever natraga zoonotic disease haibadura chapchana khangdrebadina oksa sabigano karigumba zoonotic disease oramlabadi miyoibadasu santokpa yaribadina punna section minasi haiba wafamsu apil tawrakhi Manipur thugainare mizo integration council semnaba honaraklibasi governor na tumina laisinbigano haina thamlakhre sahi asigi October 13 da deputy registrar of society Susanpurna mizo integration council sembaga mari lenana numit 15 ni gi matam piduna objection tawningbasingna tawraknaba tholakeba order laibak thibane Manipur thugaiduna greater Mizoram ama semnabagi pandamda changsilakliba khongthang asi yaba ngamloi athubada mari lenaba singna thingadabani haina phongdorokre hiramasiga Lenana ngarang Manipur Press Club ta Susanpur Mitei Lekai Patadar Association amadi Khumujaba Mitei Lekai Patadar Association asina sinduna pangthokiba pawgi mifam amada Susanpur Mitei Lekai Patadar Association gi president Sire ibungwana pongdokkibada Manipur Society Registration Act 1989 gi makhada RL Haukip ko miyoy amaga chatminariba atai atopa miyoy singna Mizo Integration Council semnaba Susanpur gi Registrar of Society da ayaba pibinaba se tharakibani hiramasiga mari lainana Deputy Registrar of Society Susanpur na thopo order amada kanagomuna yetningba lairabadi numit 15 gi manungda yetpa yagani haiduna notification tholakibani haidi RL Haukip hairiba miyoy asiga chatminariba miyoy singna pamlibasi Mizo singi manglan ama oiriba lamdam masibu masyatana thugairaga Greater Mizoram ama semnaba honarakpani kariguma makhoigi thaba asi mai pakhrabadi lamdam asibu masyatana thugaiduna makhoigi Greater Mizoram semnaba thaba paikhalakani oinana lamdam asigi yellow missing su tamna mutkhiba yabagi akiba leire lamdam asigi yellow missing mitop singna Manipur da sanglaklaga makhoigi apama maongda society natraga council na singgo semlakpada Susanpur da leiriba registrar society na khangna nakoidana ayaba pinabra habasi singnarakle hiramasiga mari laidana president rulenga asibu pairiba Manipur gi governor na tumina yengduna laisinbigano athubada miyeng changduna Manipur gi wangmadagi changsilakiba miyoisingna society semnaba honaragliba si thingjinbiyu lamdam asida changsilakiba illegal immigrants sing maramda halanko amadi society registration tawdringai gi mangoinana athubada NRC tawduna mitop khadokadabani association ani asina thamliba wafam asida mari renaba sing amadi governor na miyeng changbiraktrabadi masida tholakpa afafatagi texak lega na pugadabani haina su phongdokhe Miyam chanariba lambida lau yaiba yaroi haina thamlakhre Laurok Pantha Haurokpa matam asida Thawbal district ki manungda leiriba laumi singna miyam chanariba lambida lau yaibagi thabak tawdanaba DC Thawbal na khanghalakle hiramasiga matangda garang DC Thawbal hana kamai IAS na garang thokiba yathang amagi matungina hairibadi Thawbal district ki laumi singna miyam chanariba lambida lau yaibagi thabak tawsinba amadi masing yamlaba phau honaba gari singi tire singda palakpa laikhom sing lambida thadarambasu thengnare masina miyam ki sathokasinda akaiba pibada natana lambi gi khudong thiba thodok tholakpa yabagi maram chauna oihale phibam singa si yenglaga Thawbal district ki miyamna lambi da lawyai bagi thabak tawba yaroi amade phau honaba gari sing gi mapu natraga driver singna lawphamdagi tire da polakpal laikhom sing main road yaudringai da soidana lawthokadabane hairiba yathanga singa aktaba sing logi matung ina serak pigani haina su DC gi zero aduda palle Lengakna pirakkiba IDP singi senpham SDO officer satuna hadokhre ration gi senpham hanagum piyu natraga numit 10 gi manungda yumda hanjalhanbiro haidi Lanjunaraba IDP singi oina November thadagi hauduna ration money oina nomagi lupa barphuga mari oihanduna DBT gi khuthangda lengakna pirakliba senphamda pendraduna IDP singna sawombungda laiba SDO office da laktuna lengakna pirakkiba senpham lupa lak 13 lising humudra ga mari sahunga kun handokhre sajiwa amadi sawombung rele kemta changjafam lauriba IDP singna haunaruba laitana sawombungda laiba SDO office tamna thomjinarakhe loidana SDO ga unaduna wari sanana bohonakhe
adubu SDO leramkhide loinana ngaihak leraba matungda executive magistrate laktuna IDP singi senfam adu hadok lawkhibani hairi ngarang changsil kiba khongjang aduga mari lenana Apex Committee of Victim Villagers Eco Sadhu Yengkhuman Dolai Thabi Eitan Pokpi Maiden Pat amadi Sadhu Lampaki convener Koijam Sarat Nahai mamangda lengakna inmate amamamgi oina lupa marfu saraga mana masing pibani aduga sengna department na pibani handak November amadagi inmate singi account da miyoi amada lupa marfu asi kablakani haikibani matamada sengi wafam palakhiba laite adubu inmate amagi account da lupa marfu ga mari kablake mamangda DC na thokiba order amada seng gram samri gi lupa kun kaklaga lawhauke hojik lupa marfu ga mari asida lupa tarataru asina kadai chatkre hana lupa kun ka hauba sigi yenglaga di lupa marfu gi mathakta lupa kun haploga lupa sama pifam thokpani haike laingan lupa marfu ga mari sarakba asida lupa marfu amadi mana masingi laikre lupa mari asina seng walu haiba tarabadi makhoina lupa mari piba seng wanamagi mafam ase department pifam thoe karigumba masi piba ngamloi harabadi nahan kablakiba senpa punamak handokpani numit 10 gi manungda IDP sing asi hanagi masa gi mayumda sanghanba ngamdaba tarabadi IDP sing namakata na makhal makha kya gi khongjang sing sangsenaba su sem sare laingakna mi amada seng gram samri piribasi warasu wana khanglibani masna lupa mari na seng gram samri wana balainga ki thawong haksina lawi yai haiduna IDP sing bu namthana bo honabagi thawong yaba ngamloi haike Bisnupur DC na Sire lawduna lawmi sing asoi angam thoktana lawlokpa ngamna bakhanakre Bisnupur district ki chingkhong singyada leiba lawpham sing asoi angam thohandana amadi aki akhang lehandana lawmi sing na law khawba amadi lokpa ngamna nabagi matangda ngarang district asigi deputy commissioner puja elangbomna Sire lawduna state force CSO sing amadi DLO sing sarugyaduna khanakre hojik oiriba law and order gi phibam amadi law khawba matam naksilakpa amadi atai issue sing gi matangda mini secretariat ki complex ta pangthokiba review mi phamadada state asigi singkhong singyada leiriba lawpham singda lawmi sing sangduna law khawba gi thabak sing sathabada security na section ngak senaba amadi phau pukhalakpada gari sing dagi lekhomna singba lambi sorokta tahandana bagi matangda kupna khanakhe deputy commissioner puja elangbomna community development amadi social harmony purakpada CSO singi yamna chawba thawdang lai haibaga loinana CSO singna tawriba thabak sing tharaduna makhata na miyam gi yai phanabagi damak lepa laitana thabak tawbina basu apel tawkhe loinana district administration na lawkhalakpa thabak singda mapung phana mateng pina basu khangankhe cargo plane kaibada miyoi tare sikre taramathoi sokre US ki Louisville airport ki paikhalakpata ngariba UPS cargo plane ama pokhaibada miyoi tare sikre amasung taramathoi na sohankre Associate Press na phungdorokpa warol amada Louisville ki Muhammad Ali International Airport gi Honolulu tamna paikheba cargo plane adu US local time gi numidangwaram pumangaga minute 15 satpada pokhaikibani hari plane adu pokhaikraba matungda asawba maibulgumda sakhibaga loinana thawdo adu yamna laibak thiba thawdo amani haina Kentucky gi governor Andy Beshear na phungdokhibaga loinana mi siba amasung asongpagi sang hegalakpa yari hari yamlaba senpham thadaduna paikhatpa tubewell hutpagi thabak fail oire haina MLS Rajena phongdorakre isingi awaba leiba mafam singda ising phanghanabagi pandamda minor irrigation department government of Manipur na lupa crore songa henpagi senpham thadaduna paikhatpa tubewell hutpagi thabak fail oire haina lamsang kendra gi MLA Sorokhaibam Rajena phongdokre Imphal West ki lamsang kendra gi manung chanba Salam Community Hall da Agriculture Department Government of Manipur gi makhada ngarang pangthokiba Rabi campaign 2025-26 hodokpaga loidana lawmi singda ningtham maru marang amadi har yen thokpagi thoramda MLS Rajena mathaki wafam asi phongdokpudana mahangna hai tubewell hut nabagi work order leirabasu thabak tawdre President lenga ki makhada center na sponsor tawba scheme project singi thadrakpa fan ayamba lana sizinaduna state asiki chakhot thorang maning halle mahana makha taraduna state asi masagi resource leijadabana center gi scheme amadi project ki fanna state asiki chakhot thorang sing paikhatpa ngamlebane agriculture department na lamdam asiki lawmi singi damak matam sana ngasining thamaru marang amade har phanghanba sina lawmi singna hen sa thok leina
ꯅꯤꯡꯊꯝ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯁꯦꯟꯇꯔꯒꯤ ꯁ꯭ꯀꯤꯝ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕ ꯆꯪꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯉꯔꯥꯡꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯄꯤꯇꯔ ꯁꯥꯂꯥꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯕꯤ ꯀꯦꯝꯄꯦꯟ 2025-26 ꯉꯔꯥꯡꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯁꯥꯡ ꯀꯦꯟꯗ꯭ꯔꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯍꯧꯗꯣꯛꯄꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯈꯟꯗꯣꯛꯂꯕ ꯃꯐꯝ 63ꯇ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯉꯔꯥꯡ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯅꯤꯡꯊꯝ ꯃꯔꯨ ꯃꯔꯥꯡ ꯃꯔꯨ ꯑꯣꯏꯅ ꯍꯪꯒꯥꯝ ꯃꯔꯨ ꯑꯃꯗꯤ ꯍꯥꯔ ꯐꯪꯍꯟꯕꯅꯤ ꯃꯈꯥ ꯇꯥꯅ ꯂꯦꯟꯇ꯭ꯔꯤꯟ ꯑꯃꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯃꯔꯨꯁꯨ ꯍꯦꯛ ꯂꯥꯛꯄꯒ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯒꯅꯤ ꯍꯥꯏꯔꯤꯕ ꯃꯔꯨꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯩꯔꯤ ꯍꯪꯒꯥꯝ ꯃꯔꯨꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯀꯤꯂꯣꯒ꯭ꯔꯥꯝ 1,030 ꯁ꯭ꯇꯣꯛꯇ ꯂꯩꯔꯤ FPC ꯃꯦꯝꯕꯔꯁꯤꯡꯒꯤ ꯑꯣꯏꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯄꯤꯔꯤ ꯑꯗꯨꯒ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯗꯅ ꯀꯦꯖꯤꯗ ꯂꯨꯄꯥ 15ꯗ ꯐꯪꯍꯜꯂꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯔꯛꯇ FPCꯒꯤ ꯃꯦꯝꯕꯔ ꯑꯣꯏꯒꯦ ꯍꯥꯏꯕ ꯌꯥꯎꯔꯕꯗꯤ ꯐꯤꯜꯗ ꯑꯣꯐꯤꯁꯥꯔꯒ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ N. Biren Lainingthau Sanamahi Laisangda Laktuna Thongnikhre Manipurki Hanagi Chief Minister N. Biren Ngarang Nungthil Haying Khongbal Uphong Yumphomda Leiba Lainingthau Sanamahi Laisangda Laktuna Ima Laimare Sidabi Amadi Mapani Lainingthau Sanamahi Anigi Maphamda Thongnijabaga Loinana Lainingthau Sanamahi Laisangi Phibam Yengsinkhre XCM gi Khongchara duda Rajya Sabha gi MP Ningthau Sana Jawa Laisem Basu Loinarakhe Biren gi Khongchara dubu Lainingthau Sanamahi Temple Board ki Maikaidagi Apeno Phongdokhe Panbayabadi N. Biren LSTB की पुवारीदा स्टेट के सीएम अमा ओइना LSTB की अहानबा प्रेसिडेंट ओइखिबा अमदि सनामहि लाइनिंगी लाइबक फबा चाउथोकसनिङाइ ओइबा थबक थौरम किया पाइखलमखिबा लुचिंगबने महाकि मतमदा लाइसंग असिगी लम चाउथोकपा तोंगानबा पता तोंगानबा चंगफम थोकफम सेमलमखि लोइनाना लाइसंग असिबु मसक थोकना सेमबा सागलमखिबने हाइरे